चिचे लाए तू मचा नुपी फजना लोलगा हेलो एवरीवन मैम की चैनल अमुक हन तराम उपचरी अदो मैम ngasi से अखोय खुनगी इमा पांथबी पूजा लादलियबको अदुगी ममागा एगा लाई खरम चतोयनेबा अदो लाइफम से यंगहलके लाइसु दुम यंगहलके को अदो कमाय कमाय तो बुना अदो दुम यंगमिनरसे अखोय नुथोय सिदा लेरे मा कन्ना लोडली लोलु अया यंगौने चिचे लाए तू चिचे लाए या अस अदो अखोय आगांग से इकाय बना लोइग्रे मा इकाय जबसली यंगोबा इस ला मनुंग दे यावबनी ममांग द ममा चटली ममा अमता ले थोड़ा से यारे मैम अखोय हजिक से ममा गई चटलीबको अदो हद खरनी से नोंगशु खर दुम ताये मदुना हजिकसु नोंग खर दुम तारेबा अदो चटली नीशु क्या थोगनरक्ट्रे नोंग ताबसिना अखोयगी पूजा लाफम मफम यौरे आदा लेरे यामना लापतेदा अखोयदगी वाबरो वादे वादे अदो मैम इमा पांथबी से यामना मगुन कल्लेनसु हाइनेबको अदो लाइफम द लापगा अखोगी वाखल गसे यामना इंग चिकपा अखोगी पुकनिंग गसे यामना शांति ओइबदो अदमाइना ओइरे दो यामना हदी पूजा सिसु यामना अखोगी इंगना चिकना लादलेन हाइतायबको दो नुगाय याम नुगाय अदो अखोय हुजिक हेरु कटप लोरगा थोकलागा साइड कैंडल अगरबत्ती थानबम लेयबा अदुगा अखोयसु थान गेना आई हाना चंगेबको अदो चंगागा थाले साइड सुमी मैम थानरियबा दो थानबा लोरगा लाई ख्रमगा थोकले अदु लोरगा ममा ममकुम थालेबको हाइदी मफम दो खरा हाइदी चिनमनीनको अदो मीदो यामना थानजिनबदो यादमेना खरा तौना चंगेबा अदना ममा मुक थाली ममा सो जिक लाई ख्रम्बल लोरगा थोकलागा दगे मपानदा कबोक चेम्बा कैक्रा मैम मनरियबको अदो मनबदो अखोय ममासु ngahak मनबे यावरे हाइदी ngahak लेरगदी नोबिट कैक्रा तौरनियबा अदुगी ममासु ngahak मनबे यावरे जिक लाई ख्रमना लोइना अखोय बोबोयदो मुक लायबको मा अखोय बोबोयसु याम लापते शेलेरे ममांगदा अखोय खुंदनेबा सुम चटली सेना अखोयगी लाई हराउबगी मफमनेबा चही खुदिंगी अखोयसिगा लाई हराउबनी आमसिगा अखोय बबोयगी युम लेरे यौरे पुपु लाई ख्रम चत्रबो सेना अखोय पुपु
ꯕꯣꯕꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯣꯕꯣꯏꯗ ꯂꯥꯛꯑꯒ ꯉꯥꯏꯍꯥꯛ ꯐꯝꯅ ꯈꯣꯠꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦꯕ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯃꯣꯒꯤ ꯃꯆꯥꯅꯨꯄꯥꯅꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯣꯛꯅ ꯈꯣꯠꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯕꯣꯛꯅꯦꯕꯀꯣ ꯑꯩꯈꯣꯏ ꯕꯣꯕꯣꯛꯁꯦ ꯍꯥꯟꯅꯗꯤ ꯀꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯀꯜꯂꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯒꯤ ꯈꯤꯇꯪ ꯁꯣꯟꯖꯜꯂꯛꯄꯗꯣ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯕꯣꯕꯣꯛꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄꯗꯣ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯁꯣꯜꯂꯤꯗꯤ ꯍꯥꯏꯅꯤꯡꯗꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯜꯂꯦ ꯌꯥꯝ ꯁꯥꯊꯤꯅ ꯀꯜꯂꯦ ꯑꯗꯣ ꯑꯗꯨꯅꯦ ꯌꯥꯝ ꯇꯣꯏꯅꯗꯤ ꯂꯥꯛꯇ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏ ꯕꯣꯕꯣꯛꯁꯨꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯍꯧꯖꯤꯛ ꯃꯃꯥꯒ ꯕꯣꯕꯣꯛꯀ ꯑꯩꯈꯣꯏ ꯅꯦꯅꯦꯒ ꯂꯩꯔꯦꯕ ꯑꯩꯅ ꯑꯩꯈꯣꯏ ꯅꯦꯅꯦꯁꯤꯗ ꯍꯪꯉꯤꯅꯦꯕꯀꯣ ꯅꯦꯅꯦ ꯍꯧꯖꯤꯛ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯈꯣꯠꯂꯤꯒꯦ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯅꯦꯅꯦꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯦꯅꯦꯁꯦ ꯍꯧꯖꯤꯛ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯗ ꯊꯕꯛ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒꯤ ꯅꯦꯅꯦꯁꯦ ꯌꯨꯝꯗꯁꯨ ꯇꯧꯋꯦ ꯍꯤꯌꯔ ꯁ꯭ꯇ꯭ꯔꯦꯠꯅꯤꯡꯒꯨꯝꯕ ꯊ꯭ꯔꯦꯗꯤꯡ ꯐꯦꯁꯤꯌꯦꯜꯒꯨꯝꯕꯁꯦ ꯌꯨꯝꯗꯁꯨ ꯇꯧꯋꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯐꯦꯁꯤꯌꯦꯜꯒꯨꯝꯕ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨꯀꯣ ꯌꯨꯝꯗ ꯑꯩꯈꯣꯏ ꯅꯦꯅꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯅꯦꯕꯀꯣ ꯅꯦꯅꯦꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯩ ꯃꯈꯥꯗ ꯍꯥꯞꯆꯔꯝꯒꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁ꯭ꯋꯥꯏꯁꯤꯒ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯔꯛꯏꯁꯦ ꯁꯥꯏꯠꯇ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯗꯤ ꯏꯁꯩ ꯀꯩꯀꯥ ꯈꯔ ꯊꯥꯖꯤꯜꯂꯛꯄꯒꯤ ꯑꯩꯅ ꯀꯣꯄꯤꯔꯥꯏꯠ ꯆꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯗꯤ ꯆꯥꯕꯁꯨ ꯌꯥꯏꯌꯦꯅ ꯑꯩꯅ ꯚꯣꯏꯁ ꯑꯣꯚꯔ ꯑꯣꯏꯅ ꯇꯧꯔꯛꯏꯅꯦꯕꯀꯣ ꯃꯌꯥꯝ ꯅꯣꯅꯦ ꯀꯅꯥꯅꯣꯅꯦ ꯀꯩ ꯃꯃꯤꯡ ꯀꯧꯔꯤ ꯅꯤꯁꯤꯇꯥ ꯅꯤꯁꯤꯇꯥ ꯍꯥꯏꯔ ꯑꯩꯈꯣꯏ ꯏꯕꯣꯛꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯥ ꯅꯨꯄꯤꯅꯤꯀꯣ ꯍꯣꯏ ꯃꯥ ꯅꯨꯡꯁꯤꯗ꯭ꯔꯦ ꯎꯅꯤ ꯀꯩ ꯃꯃꯤꯡ ꯔꯥꯅꯤꯕꯂꯥ ꯀꯩ ꯈꯨꯟꯗꯅꯤ ꯂꯩꯁꯥꯕꯤ ꯀꯧꯔꯤꯗꯣ ꯑꯣ ꯁꯪꯉꯤꯁꯦ ꯌꯦꯡꯉꯨ ꯑꯣꯏꯃ ꯁꯣꯟ ꯌꯦꯡꯉꯨ ꯁꯅꯥ ꯁꯣꯟ ꯌꯦꯡꯉꯨ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯀꯩꯒꯤꯅꯣ ꯁꯪꯉꯤꯁꯦ ꯀꯩꯗꯧꯔꯒꯦ ꯅꯣꯛꯏꯔꯣ ꯅꯪ ꯑꯩꯉꯣꯟꯗ ꯃꯌꯨꯡ ꯍꯟꯖꯜꯂꯦꯅꯦ ꯑꯃꯨꯛꯀ ꯃꯌꯨꯡ ꯍꯟꯖꯜꯂꯤꯔꯣꯅꯦ ꯁꯣꯟ ꯌꯦꯡꯉꯨꯁꯦ ꯃꯁꯛ ꯐꯖꯕꯤꯅꯤ ꯃꯁꯛ ꯐꯖꯕꯤ ꯃꯃꯤꯠ ꯎꯔꯕꯣ ꯎꯗ꯭ꯔꯤꯌꯦ ꯅꯣꯏꯒꯤ ꯈꯨꯟꯗꯣ ꯀꯔꯤ ꯍꯥꯏꯌꯦ ꯆꯥꯟꯄꯨꯔ ꯆꯥꯟꯄꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯄꯄꯥꯏ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯅꯤꯜꯀꯃꯜꯒꯤ ꯃꯆꯥꯅꯨꯄꯤ ꯐꯖꯕ꯭ꯔꯥ ꯃꯁꯛꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯗꯣꯖꯥ ꯑꯣꯏꯗꯣꯏꯔꯥ ꯅꯦꯅꯦ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯅꯦꯅꯦ ꯗꯣꯖꯥ ꯄꯝꯃꯦꯕ ꯀꯧꯗꯣꯏꯔꯥ ꯅꯦꯅꯦ ꯀꯧꯗꯣꯏꯔꯥ ꯍꯥꯏꯕ ꯕꯤꯇꯥꯗ ꯀꯩ ꯀꯧꯗꯣꯔꯤ ꯑꯩꯅ ꯃꯁꯤꯗꯤ ꯕꯦꯕꯤꯒꯤ ꯃꯆꯥꯒ ꯃꯥꯟꯅꯗꯣꯔꯤ ꯑꯩꯒ ꯑꯩꯅ ꯄꯝꯕꯁꯤꯒ ꯇꯨꯝꯅꯤꯡꯉ ꯃꯥꯜꯂꯤꯅꯦ ꯃꯨꯟꯊꯔꯦ ꯇꯨꯝꯒꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯃꯃꯥ ꯅꯨꯡꯁꯥ ꯁꯥꯕ꯭ꯔꯥ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦ ꯅꯨꯡꯁꯥ ꯁꯥꯏ ꯂꯥꯏ ꯅꯨꯡꯁꯥꯁꯤꯗꯤ ꯈꯨꯔꯨꯝꯕꯁꯨ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯔꯛꯑꯦ ꯕꯣꯔꯁꯨ ꯐꯖꯅ ꯅꯤꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯦ ꯑꯩꯈꯣꯏ ꯃꯃꯥ ꯕ꯭ꯂꯣꯒꯤꯡ ꯃꯆꯥ ꯑꯃ ꯇꯧꯍꯜꯂꯛꯀꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯔꯣ ꯀꯩꯁꯨ ꯍꯥꯏꯅꯤꯡꯕ ꯂꯩꯇꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯍꯜꯂꯤ ꯆꯥꯛ ꯃꯌꯥꯝꯗꯨꯗꯤ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ ꯀꯔꯤꯝ ꯆꯥꯗꯅ ꯆꯠꯂꯕꯅꯤꯅ ꯌꯨꯝ ꯌꯧꯔ ꯌꯨꯝ ꯆꯥꯎꯔꯅꯤ ꯌꯧꯔꯒ ꯆꯥ ꯐꯖꯅ ꯂꯣꯜꯂꯒ ꯊꯛꯎꯔꯅꯤ ꯑꯩꯒ ꯕꯦꯕꯤꯇꯥꯒ ꯃꯌꯥꯝꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯕꯅꯤꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯃꯥ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯕꯥꯏ